ꯑꯗꯨꯒꯤ ꯑꯩ ꯅꯝꯕꯔ ꯌꯥꯎꯔꯝꯕꯗ ꯏꯕꯨꯡ ꯑꯩ ꯉꯛꯁꯦ ꯃꯈꯥ ꯊꯝꯒꯦ ꯅꯝꯕꯔ ꯌꯥꯎꯔꯦ ꯆꯤꯟꯁꯤꯅꯤꯡ Hello everyone, welcome back to my channel. Koido video thaga tabusu kuire. Koi corona laibnina akoi ambu pun yadre ko video namsu yadramina koi amta pundramni video namre aduna ai sum cold prank gumma macha am tawin sum khanmane do cold prank se kana da tawsige ne sum khanbada Jennifer da koi video gi Jennifer da mamanda tawin khalle na amuga magi reaction do kai lakno do nam jingna se khara de dum ai jo dum khara chawjal lage haide chawjal laga ma kari la kari haik mano kai nga kan do yenga je na to je du di admai chawjal laga go monda haidi my reaction do kai la kan do yenga na se me du di to yenga to pakale चल वाखले खाना सुबह पायरो इधर चला पाय हेलो काका जेनिफर लाइब्रा अदुदी जुलिया ले होग नत्रा होरेन नुंगांग फै पुंग सुंगतोक तो अदुबो ताने दो मतुंग तखलान हो थामेगा अदु जेनिफर दो फोन बाय दमनिना माय फोन दो माने खरगा बाय दो मपान पुरे अदो मोय मचे गिदा तवर यंग्स tawar se mai cheki deko hello kya julia aap jennifer laitra le am pai lo abe chawjan ge ko Thomas na phone by rồi ấy lo. Cái Thomas. Jennifer. Kai lên nè. Yum đây. Happy thôi long này nói chuyện mà năng tới. Alo. Thôi là bao. Aido sum aido hire again na tawr mani bugo kitang sing kitang aijin nungai tab dai sum call tawr direct hire again khal taw kone noi ma wai leibra Kedaraga ba man hai de ga si ai thawai sum nungai tab hai tare jeb jada ju kai khara tamjan ma mi yawe ba khangbra ai gi maram da anduga Kani talle na mai tau talle no je ai chin chirung nge la chi mane cheng mai ne jeb jada su kai no khara tamjan ba yawe ba khangbra ai sum khan ba da ko ka mi na ju hairak pa adagi mai tawe adu nang hojigi hairok ta gi anga amna mai hairak pu du phagi ra sengbra khangde ko adu bde adi nang gi number ka mai ga longdara moi nang odaga wai sana ma leba nang ji pura ayabi nu pi ne na hai khole almai taw no tawhan gan khot kano khoi ndi maman wang khallaga Jennifer do almai tawhan gan khot kano na ma ha ko ne talen ai gai hu ai kai ji wai sna no gai phone ba ne di phone ba se jam ko mai na ji sai phone ta mi na di kan ko shi taw bo mam zum da kai re no dum ba ai tham de ko te du ya wa halang matang ji kha chingna de leba ko long da hai di status ta nang tham jing do ai sum yenge ko 아이디고 아마 누구 뭐 칸기 깸 탐데 아이디 샤이 파자파자 좀 탐만해도 칸데
ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯦꯅ ꯑꯩꯁꯨ ꯊꯝꯅꯤꯡꯗꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯋꯥꯈꯜ ꯂꯥꯡ ꯈꯟꯈ꯭ꯔꯦ ꯑꯩꯗꯣ ꯉꯍꯥꯟꯉꯩ ꯅꯉꯣꯟꯗ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯒꯤ ꯅꯪꯅ ꯇꯧꯔꯝꯃꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯑꯩ ꯀꯣꯜ ꯇꯧꯔ ꯍꯥꯏꯒꯦ ꯑꯩꯅ ꯀꯥꯏꯗ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯒꯦꯕ ꯖꯦꯅꯤꯐꯔ ꯅꯪ ꯑꯩꯒꯁꯦ ꯅꯨꯃꯤꯠ ꯊꯥꯎꯕꯁꯦ ꯀꯅꯥ ꯍꯥꯜꯂꯦ ꯅꯨꯃꯤꯠ ꯊꯥꯎꯕ ꯅꯠꯇꯦꯕ ꯑꯩꯅ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯀꯩ ꯇꯧ ꯈꯥꯏꯈ꯭ꯔꯒꯦꯕ ꯆꯤꯆꯥꯗ ꯑꯗꯨꯗꯤ ꯍꯥꯏꯔꯕꯅꯤꯅ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯅꯤꯅꯦ ꯁꯤꯗ ꯑꯩ ꯕꯤꯗꯦꯒꯤ ꯃꯤꯗ ꯐꯠꯇꯅ ꯋꯥꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯜꯂꯦꯅ ꯅꯁꯥꯅ ꯈꯪꯖꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯔꯤꯗꯣ ꯅꯪ ꯅꯊꯟꯗꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯏꯆꯦꯝꯆꯥꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯊꯤꯅ ꯉꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯀꯞꯁꯨ ꯀꯞꯄꯨꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯋꯥ ꯉꯥꯡꯕꯁꯨ ꯐꯥꯏꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯇꯦꯟꯁꯟꯁꯦ ꯂꯩꯔꯒꯅꯦꯕ ꯇꯧꯔꯛꯏꯁꯦ ꯅꯪꯉꯣꯟꯗ ꯑꯩ ꯅꯣꯏ ꯐꯠꯇꯅꯕ ꯉꯥꯡꯉꯝꯕꯅꯤꯅ ꯑꯩ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯑꯗꯨ ꯐꯖꯅ ꯅꯣꯏ ꯂꯣꯏꯅꯔꯨꯔꯒ ꯏꯆꯥꯅꯨꯄꯤꯗꯧꯅ ꯐꯖꯅ ꯈꯜꯂꯨꯔꯒ ꯑꯗꯨꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯁꯦ ꯁꯣꯏꯗꯅ ꯀꯅꯥꯅꯣꯝ ꯑꯩꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯄꯨꯟꯕ ꯃꯤ ꯆꯠꯃꯤꯟꯅꯕ ꯃꯤꯅꯅꯦꯕ ꯁꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯔꯝꯗꯨꯁꯨ ꯃꯔꯝ ꯑꯃꯅꯦꯕ ꯈꯪꯕ꯭ꯔꯥ ꯏꯆꯦꯞꯆꯥꯅ ꯊꯤꯅ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯥꯏꯗꯕꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯝꯕ ꯃꯤꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯍꯥꯏꯗꯕꯅꯤ ꯖꯦꯅꯤꯐꯔ ꯅꯆꯤꯟꯗꯣ ꯊꯤꯒꯅꯣ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯅꯆꯤꯟꯗꯣ ꯊꯤꯒꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯏꯕꯨꯡ ꯉꯥꯡꯉꯝꯃꯗꯤ ꯏꯆꯦ ꯕꯤꯖꯤ ꯉꯝꯗꯅ ꯃꯥꯡꯒꯦꯍꯦ ꯏꯆꯦꯞꯆꯥꯅ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤꯗ ꯀꯩꯅꯣꯕ ꯑꯩ ꯅꯪꯒꯤ ꯋꯥ ꯐꯠꯇꯅꯕ ꯀꯔꯤꯒꯨꯝꯕ ꯉꯥꯡꯉꯝꯃꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯐꯣꯟ ꯇꯧ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯑꯩ ꯑꯗꯨꯅꯦ ꯅꯪ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯅꯪ ꯐꯠꯇꯅꯕ ꯉꯥꯡꯉꯝꯃꯗꯤ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯖꯤꯟꯅꯕꯅꯦ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯀꯩꯅꯣ ꯉꯥꯡꯗꯣꯏꯁꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯇꯝꯃꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯩ ꯇꯧꯔꯛꯏꯅꯤ ꯃꯤ ꯈꯔꯁꯨ ꯍꯥꯏꯈꯤꯅꯤ ꯃꯣꯏ ꯈꯔ ꯃꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯥꯎꯁꯦ ꯇꯝꯃꯝꯕꯅꯦꯕ ꯍꯦꯛꯇ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯕꯗꯤ ꯇꯧꯔꯛꯇꯦ ꯍꯦ ꯅꯣꯜꯂꯛꯀꯅꯨ ꯖꯦꯅꯤꯐꯔ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯃꯤꯅ ꯋꯥ ꯉꯥꯡꯉꯒ ꯆꯀꯠ ꯅꯣꯏꯗꯣ ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯏꯆꯦꯞꯆꯥꯗ ꯀꯣꯜ ꯇꯧꯔ ꯍꯧꯖꯤꯛ ꯀꯟꯐ꯭ꯔꯦꯟꯁ ꯊꯥꯔꯛꯎꯔꯥ ꯑꯩꯒꯤ ꯀꯩꯅꯣ ꯃꯥꯗꯤ ꯗꯥꯏꯔꯦꯛ ꯁꯥꯎꯏꯅ ꯑꯩ ꯀꯩꯝꯇꯁꯨ ꯍꯥꯏꯗꯦꯕ ꯏꯆꯦꯆꯥ ꯇꯧꯔꯣ ꯑꯗꯨ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯅꯉꯣꯟꯗꯗꯤ ꯑꯁꯦꯡꯕ ꯑꯩ ꯅꯪꯒꯤ ꯋꯥꯗꯤ ꯍꯥꯏꯗꯦꯀꯣ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯏꯆꯦꯆꯥ ꯀꯣꯔꯣꯅꯥꯒꯤ ꯅꯣꯏ ꯄꯥꯎ ꯃꯌꯥꯝ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯄꯥꯏꯍꯜꯂꯧꯅꯦ ꯇꯧꯋꯣ ꯅꯣꯏ ꯏꯆꯦꯆꯥ ꯃꯥ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕꯅꯦ ꯅꯪ ꯄꯥꯏꯔꯛꯑꯣ ꯂꯥꯎ ꯍꯥꯎ ꯕꯕꯤꯇꯥ ꯍꯥꯎ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯀꯅꯥꯝꯇꯒꯤ ꯐꯠꯇꯅꯕ ꯋꯥ ꯉꯥꯡꯗ꯭ꯔꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯐꯠꯇꯕꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯅꯥꯟꯅ ꯇꯝꯕꯤꯔꯝꯃꯤꯕ ꯑꯩꯅ ꯍꯣꯏ ꯅꯪꯅ ꯗꯥꯏꯔꯦꯛ ꯇꯝꯃꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯗ ꯀꯔꯤ ꯇꯝꯃꯝꯃꯤꯕ ꯍꯥꯏꯔꯣ ꯄꯥꯎꯁꯦ ꯅꯥꯟꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯄꯥꯎꯁꯦ ꯇꯝꯃꯝꯃꯤꯕ ꯏꯆꯦꯞꯆꯥꯗ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯉꯥꯡꯉꯛꯑꯦꯕꯀꯣ ꯊꯤꯅ ꯑꯣ ꯑꯩꯗꯤ ꯕꯤꯕꯤꯆꯥꯒꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕꯗꯩ ꯄꯥꯎꯁꯦ ꯐꯥꯎꯅꯗꯦ ꯀꯗꯥꯏꯗ ꯆꯠꯂ ꯇꯝꯒꯗꯣꯔꯤꯕ ꯆꯠꯂꯒ ꯇꯝꯕꯩ ꯋꯥ ꯅꯠꯇꯦꯗ ꯍꯣꯏ ꯈꯪꯗꯦ ꯇꯝꯃꯝꯕ ꯌꯥꯏ ꯇꯝꯃꯝꯗꯕ ꯌꯥꯏ ꯑꯗꯨꯗꯤꯀꯣ ꯑꯩ ꯁꯨꯝ ꯆꯤꯡꯅꯕ ꯈꯔ ꯂꯩꯕ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯄꯥꯏꯌꯣ ꯅꯪ ꯄꯥꯏꯌꯣ ꯕꯤꯕꯤꯆꯥ ꯐꯣꯟ ꯇꯧꯒꯦ ꯑꯩꯅ ꯇꯧꯔꯁꯨ ꯌꯥꯏꯅꯦ ꯑꯗꯨꯒꯤꯗꯤ ꯇꯧꯔꯣ ꯑꯝꯇ ꯇꯧ ꯅꯣꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯏꯆꯦꯞꯆꯥꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯅꯕ ꯃꯁꯦꯟꯅ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯅꯣꯏꯅ ꯗꯥꯏꯔꯦꯛ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏꯅꯣꯕ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ ꯅꯣꯏꯅ ꯍꯥꯏꯔꯛꯇꯦꯕꯀꯣ ꯏꯆꯦꯞꯆꯥꯅ ꯇꯝꯃꯛꯏꯗꯣ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏꯅꯣꯕ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯅꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯅꯤ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯇꯥꯡ ꯑꯣꯏꯅꯤꯕꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯐꯔꯦ ꯑꯩꯅ ꯃꯤꯁꯤꯡꯁꯦ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯀꯣ ꯉꯁꯤꯗꯤ ꯅꯠꯇꯦ ꯃꯤ ꯀꯔꯤ ꯋꯥꯔꯤ ꯇꯝꯃꯛꯏꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥꯕ ꯅꯪꯒꯤꯗꯣ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯇꯥꯒꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯥ ꯋꯥꯔꯤꯗꯣ ꯐꯖꯅ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦꯕ ꯑꯁ ꯑꯗꯣ ꯏꯆꯦꯆꯥꯗꯣ ꯕꯤꯕꯤꯆꯥꯗ ꯐꯣꯟ ꯇꯧꯑꯣ ꯅꯠꯇꯦ ꯕꯤꯕꯤꯆꯥ ꯐꯣꯟ ꯇꯧꯑꯣꯕ
ꯀꯤ ꯃꯔꯝꯗ ꯅꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯇꯝꯃꯤꯟ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯅ ꯅꯉꯣꯟꯗ ꯊꯣꯃꯥꯁꯇ ꯐꯣꯟ ꯇꯧꯔ ꯊꯤꯅ ꯉꯥꯡꯉꯦꯌꯦ ꯀꯅꯥꯅ ꯀꯔꯤ ꯇꯝꯃꯛꯄꯩꯅꯣ ꯊꯣꯃꯥꯁꯅꯁꯨ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕꯣꯏ ꯈꯜꯂꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅോ ꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯁꯨ ꯀꯩꯅꯣ ꯂꯥꯏꯟꯗ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯟꯗ ꯂꯩꯔꯤ ꯑꯃꯁꯨ ꯆꯝꯅꯅꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎꯗ ꯇꯥꯔꯝꯃꯣꯏꯗ ꯅꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯊꯕꯛꯇꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗ ꯇꯟꯕ ꯊꯕꯛ ꯑꯗꯣ ꯌꯥꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯀꯅꯥꯝꯇꯗ ꯀꯩꯅꯣꯝꯇ ꯇꯧꯔꯔꯣꯏ ꯀꯅꯥꯝꯇꯁꯨ ꯊꯥꯖꯕ ꯊꯝꯃꯔꯣꯏ ꯄꯨꯛꯁꯨ ꯐꯔꯔꯣꯏ ꯀꯅꯥꯝꯇꯁꯨ ꯄꯨꯜꯂꯔꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯇꯜꯂꯦ ꯍꯩꯅꯗꯦ ꯑꯗꯨ ꯅꯪ ꯄꯨꯜꯂꯔꯣꯏ ꯍꯥꯏꯔꯕ ꯅꯣꯏ ꯖꯦꯅꯤꯐꯔꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯗꯨ ꯉꯥꯡꯗꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯔꯣ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯒꯠꯂꯛꯑꯕꯅꯤ ꯃꯥ ꯀꯟꯅ ꯀꯔꯤ ꯍꯥꯏꯔꯦ ꯇꯧꯔꯤꯅꯣ ꯍꯥꯏꯔꯣ ꯍꯪꯉꯨ ꯃꯁꯥꯗ ꯌꯦꯡꯉꯨ ꯃꯤꯅꯒ ꯄꯥꯎ ꯃꯌꯥꯝ ꯇꯝꯃꯦ ꯄꯤ ꯄꯥꯎ ꯖꯥꯠ ꯇꯥꯏꯀꯣ ꯃꯁꯥꯇꯣ ꯁꯦꯠꯀꯦꯕ ꯃꯥ ꯇꯥꯔꯦꯅ ꯃꯌꯥꯝ ꯄꯥꯎꯗꯣ ꯁꯦꯔꯥꯟ ꯇꯥꯟ ꯇꯝꯃꯛꯀ ꯑꯩꯉꯣꯟꯗꯀꯣ ꯁꯦꯠꯀꯅꯤꯌꯦ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯕꯕꯤꯇꯥ ꯃꯥ ꯅꯦꯠꯀꯦ ꯇꯧꯕꯅꯦꯕ ꯍꯩꯔꯣꯛꯇꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯄꯥꯎ ꯇꯥꯏ ꯑꯩ ꯀꯅꯥ ꯍꯩꯔꯣꯛꯇ ꯅꯝꯕꯔ ꯁꯥꯟꯅꯗꯅ ꯏ ꯀꯥꯀꯅꯤꯀꯣ ꯑꯩꯅ ꯁꯥꯎꯒꯅꯤ ꯃꯣꯏꯗꯤ ꯃꯥꯁꯦ ꯊꯥꯛ ꯌꯥꯝ ꯋꯥꯡꯅ ꯈꯟꯖꯔꯤꯕꯀꯣ ꯑꯉꯥꯡꯁꯤꯡꯗꯨꯅꯗꯤ ꯉꯍꯥꯟꯒ ꯍꯥꯏꯔꯛꯏꯁꯤꯡꯗꯣ ꯑꯗꯣ ꯑꯩ ꯍꯩꯔꯣꯛ ꯀꯅꯥ ꯅꯝꯕꯔ ꯑꯩ ꯍꯩꯔꯣꯛꯀꯤ ꯅꯣꯏ ꯍꯩꯔꯣꯛ ꯅꯃꯥꯟꯅꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯑꯩ ꯅꯝꯕꯔ ꯌꯥꯎꯔꯝꯕꯗ ꯏꯕꯨꯡꯉꯣ ꯑꯩ ꯉꯛꯁꯦ ꯃꯈꯥ ꯊꯝꯒꯦ ꯅꯝꯕꯔ ꯌꯥꯎꯔꯗꯣꯏ ꯆꯤꯟ ꯊꯤꯅꯤꯡꯉꯦ ꯂꯥꯏꯕ ꯅꯣꯏ ꯑꯃꯥꯏꯅ ꯄꯥꯎ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯔꯒꯅ ꯑꯩ ꯍꯩꯔꯣꯛ ꯀꯅꯥꯝꯇ ꯃꯆꯥꯗ ꯁꯨꯝꯗ ꯄꯥꯎ ꯐꯥꯎꯅꯗꯦ ꯅꯣꯏꯒꯤ ꯑꯩ ꯔꯣꯕꯥꯠ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯄꯥꯎ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯁꯨ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯐꯣꯟꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯔꯣꯕꯥꯠꯇ ꯃꯦꯁꯦꯖ ꯊꯥꯗꯧ ꯅꯠꯇꯦ ꯀꯅꯥꯏ ꯐꯣꯟꯗꯅꯣ ꯐꯣꯟ ꯇꯧꯗꯣꯏꯁꯦ ꯔꯣꯕꯥꯠꯇꯣ ꯍꯩꯔꯣꯛ ꯃꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯗꯨ ꯃꯊꯪ ꯅꯪ ꯅꯝꯕꯔꯗꯣ ꯃꯊꯪ ꯇꯧꯅꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯉꯥꯡꯅꯀꯣ ꯔꯣꯕꯥꯠꯅ ꯀꯅꯥꯝꯇ ꯅꯝꯕꯔ ꯄꯤꯗꯦ ꯔꯣꯕꯥꯠꯇꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯌꯥꯎꯖꯕꯅꯤꯀꯣ ꯑꯩꯗꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯌꯥꯎꯗꯦ ꯑꯩꯅ ꯄꯥꯏꯔꯤ ꯐꯣꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯅꯦ ꯑꯩꯈꯣꯏ ꯆꯦꯗ ꯄꯥꯏꯖꯕꯅꯦ ꯑꯩꯈꯣꯏ ꯆꯦꯗ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯨꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯊꯣꯛꯀꯦꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯍꯥꯏꯔꯛꯄꯅꯤ ꯖꯦꯅꯤꯐꯔ ꯆꯤꯟꯗꯣ ꯀꯜꯂꯛꯀꯅꯣ ꯑꯗꯨ ꯆꯤꯟ ꯀꯝꯕꯩꯅꯤꯗ ꯅꯣꯏꯒꯤ ꯑꯩ ꯄꯥꯎꯗ ꯇꯝꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅ ꯑꯩ ꯅꯣꯏꯒꯤꯗ ꯀꯩꯝ ꯇꯝꯗꯦꯕ ꯑꯗꯨ ꯅꯣꯏ ꯑꯩꯗꯤ ꯇꯜꯂꯦꯍꯦ ꯊꯣꯃꯥꯁ ꯀꯅꯥꯝꯇꯁꯨ ꯀꯔꯤꯁꯤꯕꯨ ꯀꯔꯤꯝꯕ ꯍꯥꯏꯅꯖꯗꯦꯀꯣ ꯍꯣꯏ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯌꯥꯔꯦ ꯑꯩ ꯈꯪꯗꯦ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯄꯨꯜꯂꯔꯣꯏ ꯀꯅꯥꯝꯇ ꯑꯩ ꯑꯗꯨꯒ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤ ꯐꯔꯦ ꯁꯤ ꯋꯥꯏꯁꯤ ꯇꯣꯛꯑꯁꯤ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯊꯦꯡꯅꯔ ꯁꯥꯟꯅꯔꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯃꯈ꯭ꯌꯥꯠ ꯁꯦꯠꯇꯣꯔꯤꯕꯅꯤ ꯐꯣꯟꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯦ ꯃꯥ ꯀꯔꯤꯅꯣꯕ ꯑꯩꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯨꯡꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯣꯔꯣꯅꯥ ꯑꯃꯁꯤꯗ ꯀꯥꯏ ꯆꯤꯡ ꯆꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯗꯤ ꯀꯥꯏ ꯐꯣꯟꯁꯤꯗ ꯄꯥꯏꯔꯤꯁꯤꯅ ꯄꯥꯕꯨꯡ ꯐꯣꯟ ꯄꯥꯏꯔꯦ ꯑꯗꯨ ꯑꯩꯅ ꯄꯥꯏꯕꯁꯤ ꯀꯥꯏ ꯑꯩ ꯀꯔꯤ ꯃꯇꯝꯗ ꯑꯩ ꯐꯣꯟ ꯄꯥꯏꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟ ꯂꯣꯏꯔꯦ ꯏꯁꯇꯦꯇꯁ ꯀꯥꯁꯤꯗꯗꯤ ꯂꯣꯏꯔꯦ ꯏꯁ ꯀꯅꯥꯒꯤ ꯈꯔ ꯉꯥꯡꯉꯨ ꯈꯔ ꯆꯩꯌꯣ ꯊꯝꯕꯗꯨꯐꯥꯎꯁꯨ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯖꯥꯠ ꯂꯣꯏ ꯈꯟꯅꯔꯦ ꯉꯁꯤꯒꯤꯁꯦ ꯐꯖꯅ ꯑꯩꯅ ꯇꯥꯏꯅꯣ ꯏꯁꯇꯦꯇꯁ ꯑꯣꯏꯔꯁꯨ ꯊꯝꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩ ꯊꯝꯃꯦ ꯏꯁꯩ ꯐꯖꯕꯩ ꯊꯝꯕꯅꯤ ꯀꯩꯅꯣ ꯅꯣꯡꯃꯗ ꯊꯝꯃꯤ ꯁꯤꯗ ꯀꯥꯟꯗ ꯊꯝꯃꯦ ꯑꯗꯨꯗꯤ ꯑꯗꯨ ꯂꯣꯏ ꯂꯥꯛꯑ ꯂꯧꯔꯣꯅꯦ ꯏꯁꯩ ꯐꯖꯕ ꯊꯝꯕ ꯅꯨꯄꯥ ꯂꯣꯏ ꯀꯣꯏꯔꯦ ꯍꯥꯏꯔꯣꯅꯦ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯄꯥꯎ ꯄꯤꯔꯛꯏ ꯅꯨꯄꯥꯗꯣ ꯐꯣꯟ ꯇꯧꯔꯅꯦ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯑꯅꯨ ꯌꯥꯔꯦ ꯈꯪꯉꯦ ꯃꯤꯅ ꯄꯥꯎ ꯍꯥꯏꯔꯛꯄꯩꯅꯦ ꯑꯩꯅ ꯍꯥꯏꯗꯧꯕꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯁꯤ ꯂꯣꯏꯔꯦ ꯃꯥꯅ ꯈꯪꯉꯦ ꯑꯩ ꯅꯣꯏ ꯍꯩꯔꯣꯛꯇꯩ ꯑꯩꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯅꯨꯄꯥꯗꯒꯤ ꯕꯦꯂꯦꯟꯁꯀ ꯀꯥꯞꯍꯜꯂꯦ ꯍꯥꯏꯔꯤꯅꯦ ꯐꯔꯦ ꯀꯩꯅꯣ ꯇꯧꯔꯣ ꯊꯝꯃꯒꯦ ꯍꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯇꯧ ꯌꯥꯕꯅꯦ ꯅꯣꯏ ꯊꯝꯃꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯥꯟꯅꯔ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯀꯨꯏꯈꯠꯂꯛꯄꯗꯨꯗ ꯋꯥꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯉꯛꯇꯕꯗꯤ ꯊꯝꯃꯒꯦ ꯑꯗꯣ ꯍꯥꯏꯗꯣꯛꯑꯒ ꯌꯦꯡꯉꯁꯦ ꯀꯔꯤ ꯌꯥꯔꯛꯄꯅꯣ ꯑꯗꯣ ꯉꯥꯛꯇꯪꯗꯤ ꯂꯩꯔꯒ ꯉꯥꯛꯇꯪ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯊꯝꯃꯒ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯉꯥꯛꯇꯪ ꯃꯣꯏ ꯈꯜꯂꯝꯒꯤꯅꯦꯕ ꯀꯔꯤ ꯗꯣꯏꯅꯣ ꯈꯣꯠꯂꯤꯅꯣꯅ ꯏꯆꯦ ꯏꯆꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯤ ꯗꯤ ꯑꯦꯒꯤ ꯑꯣꯖꯥꯅꯦꯕ ꯃꯥꯅ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯇꯝꯁꯤꯜꯂꯛꯄ ꯁꯥꯏꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯇꯝꯁꯤꯜꯂꯛꯑꯒ ꯃꯉꯣꯟꯗ ꯉꯥꯡꯉꯒ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄ ꯁꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯁꯦ ꯌꯦꯡꯉꯁꯤ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯄꯅꯣ ꯌꯦꯡꯉꯁꯤ
Jennifer ที่จะพ่นตัวเข้าไป ai được prank đâu đấy จะเชื่อได้ขนาดไหนก็ไม่รู้เดี๋ยวอยู่เนี่ยแม่ใช่ไหมพ่นนะแต่เราไม่ถ่ายเร็วกว่าไอ้เนี่ยพ่นไม่ยาวสินี่นะพริ้งก็คุณจะไม่ขัดจะปะไอ้เนี่ยพ่นไม่ยาวเลยค่ะเป็นกรรมเนี่ยพ่นไม่กันอยู่เนี่ยพูดที่วันนั้นเลยฮันเลยไม่ได้ชอบไอ้ฮันเนี่ย mới mà thôi คุยกับไฮฮันเลย mới mà thôi ta hai cô bạc lên rồi đây ไอ้นวดตันเลี้ยงนวดจะชอบมีร่างชูนี่ด่า cái máy tôi vừa đang trên thi mấy mèo tôi thằng cái là đi โอ้ยจะชอบไอ้น่ารักนี่ก็แต่เนี่ยไอ้ปากเขาเลี้ยงเนี่ยครับนั่นก็ทันลีนี้ด้วยไงจ๊ะ nó xem mà tao nó mà lại đã bạc chảo đây tôi đây đi 哎呀，到还不是哎个臭你过来，哎隔壁啊，可能嘛操他人隔壁。 ấy cặp bấm mình năng là bộ 耶，我的耶，我爱比大姐那个，哎，我刚刚能个嘛个知道你。 năng cái sai à cái sai photo không có thay rồi có năng gấp bay được photo không ta rồi 姐姐那我的 flex 上我要不要的？可以吗？ ai xin cái nó tay nè à cái gì nào cần đây là tao đi 超哥那个。 ôi ya 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 啊，对，好的，在我。 nơi mà tao ta hai cua không ta 他们的歌编剧嘛，怎么他们弄不是嘛的？啊，那个超哥的在我车前我也看的。 nơi mà tao ta hai quả vậy 开嘛。啊，这来那个人你就在给孩子至少碰到一个爱呢。 ai tôi gặp tao lại tao cái tao về đây mọi xoay đây là cái tao rồi đi là tao ấy đấy bộ 啊，你至少碰来等嘛碰到爆开，然后当照给看的那位置。 thằng bạc giang như vậy 哎，哎，你能超过多少钱？给什么？我不知道哎，你个爱的个。 ồ phải phải đó cái nôm đi hai mươi tuần nay chuyện gì ta 还那个啥？ chuyện gì đó mày làm gì ta 哎，都是比巴克很个路，我来给你。来，都是还那个啥？来 subscribe 呀，用这路。à 啊，那个I就like 到个 share 到个。100 के आकार सा पिज्जा दवा pizza cái 100 के yok terus pizza double पिज्जा हाँ बिरेस का पता चला oh kapag ka pare dudi thamage ko faja lai yo corona là ni injection lo mà ba có thuốc gì vậy lại đi oh tham okay sini ma'am ahammadadi khara malame adugo marak wai di khara kino tawgre hadi ma do peng to ira nan khanjan nak pado adadi sidi ha ila aroi photo ga to chawra ga tawsan mane ba wari do chen to ma do hom to ga ngai to to ni ado loisalage swai matang sida haidi ma'am ngai to so adum ma'am ngai hebiramo amadi like to biramo subscribe to biramo channel se ma'am na nuksibiduna di ngai to so adum adudi sai loisalage mathang video da mu thengnar se bye bye